Sel gi demand amaga mari lainana Laikot Village ki chairman Paulal Kipzen ngarang numidang KNFN gi mioi sing oiramgani singnaba mioi kharana makhongda nongmaina kaplamle. Kuki National Front KNF na Laikot Village ki chairman Paulal Kipzen bu nongmaina kaplambagi thawong akanba mongda yaningdaba fongdok narakpaga loinana SOO gi satna kanglon thugaibani haina maral sirakli. School Fagarhansi Mission Makada More Government Higher Secondary School asigi building sing semgat sagatliba thabak sing ngasi School Fagarhansi Mission gi Chairman D Korungthang 42 Tengnopal Assembly Constituency gi MLA amasung Vice Chairman Rupachandra DEC Tengnopal District anina hakthengnana satuna yengsinkre. Singzu Yokhat Palupna Sinduna Mangarak Suba State Level Manipur Singzu Festival 2020 Tha Segi Kunga Nipandagi January gi Taruk Fauba Numitarani Supna Wangjing Kodompokpi District Sports Ground da Pangthuklagani hairi. Jiribam District ki Manung Sana Laiba Usathol Village ta Usathol Government Primary School asi Harinagar da Laiba Residential School da Hongzinbagi Laingak na Laurakliba Khongthangi Mayokta Miyamna Wakat Khongjang Sangsinkre. Kumza lising aniga taraga mapan gi Christmas na lakpagaloina na anoba sahi ing kumza lising aniga kunna lakpada Fungyar Kendra gi MLA ke Laixiona Manipur Miyamda Yaifa Pauzal Pirakli. Aigi haiba wakal thadokuna ana ayek yaudana manaba wakalon amada punna hingminnaba oirasanu haiki. Mitop sing niyom lana sangsilakpa thingnanaba thabak thoram kaya paikhatlabasu Jirimuk Police Outpost asigi amatta ngairaba lambi asi matamga sunadaba nongju thada khongna satpa phawada khudong sadraba lambi ama oina lairi. Mamangi sahi kharada lamdamasida Christmas pangthokpa matam mapung faramdaba manbadu handaki sahi asidadi miyamna kumai asibu pangthoknanabagidamak thawai yauna hotnare haina NPF Manipur State Unit ki President Awangboy Newmaina fongtokre. Major General KP Singh Inspector General Assam Rifle S South amadi tongan ba rank ta laiba officer sing na Christmas kumaina lakpada lamdamasida khundariba lining asibu Satliba Singda Yaifa Pauzal Pirakli. Headquarter IZAR South ki Makada Kungataruk Suba AR na Sinduna Indo-Myanmar border More da Lariba tongan ba CSO Singh amadi village ship Singa unaduna development amadi security ki matangda mifam pangthoktuna khananai nakre. Thobal da Lariba Mapan Suba Sector Assam Rifle na Headquarter IZAR South Pautak matungina Thobal District ta Santi thamnanabagi pandamda security meet pangthokre. Thauramadu da tongan ba club singi lusing ba sing pradhan councillor amadi ward member sing sarukyaki. Sandel District ki Khengzoi Village ta Kungataruk Suba AR na sinduna ngarang pre-celebration pangthokre. Sirs lusing ba sing Khunja sing sarukyaduna samil thakminaba yauna pangthokiba thauramadu ga mari lainana lemna laing ba amadi Khunja sing bu film kaptuna yenghanki. Ngasi ayuk anganbada National Capital oiriba Delhi gi Narela Industrial Area da laiba factory ani maina sakre. Mai sakpadu fire tender taret na mai kanbagi thabak sathaki. Asok apan amata yawkiba laite. Citizenship Amendment Act 2019 CAA gi mayokda New Delhi gi Jantar Mantar da Northeastern State singi mahiroi amadi miyamna khongjang sangsinba leptri. Citizenship Amendment Act 2019 CAA bu yaningdaba Assam gi miyamna Dibrugarh District ta khongjang sangsili. Khongjang sangsili ba miyoi yangkai ga manga Dibrugarh Police na phajanduna jail da thamjankre. Miyoi lising kayana Citizenship Amendment Act CAA 2019 gi mayokta ngasisu Jorhat Deputy Commissioner gi office mamangda khongjang sangsinkre ngarangsu miyamna mafam adumaktada khongjang sangsinkibani. Sayed naba kaya lairingai sairakta Meghalaya government na Malampali Srinivaspu nauna Chief Secretary oina hapkre. NSCN-IM General Secretary T.I.S. Muivagi mari mata oibata natana Loop Steering Committee ki thau puriba miyoi kharagi Delhi amadi Dimapur da laiba yumsingda NIA na thiba humbagi thabak sathakre. Citizenship Amendment Act CAA gi mayokta khongjang sangsinbagi maralda police na phajinkiba
KMSS leader Akhil Gogoi thadoknanaba dabi tawduna Delhi Assam Bhavan mamangda khongjang sangsinkiba Assamgi khongjang loi nimfu police na phajankhre